Minister Singh wasak logani toramba tokre NPP gidi ama shokpada pulap toknaba phirep chetsinkhre. Chief Minister N Biren Luching Bachungsinaba government asigi Minister Singh marakta Minister khara lawthoklaga MLA kharabu ngarang thinpung ahum makhaida nauna Minister oina wasak lawna thorang torombadu Minister Singh marakta chahawna unkhatna balakdagi wasak lawwa ngamkhidre. Chief Minister N Biren amadi BJP State Unit ki President Professor S Tikendra Delhi da chatuna BJP ki National President JP Nadda yauna party ki maroi ba luching ba kaya ga unaduna reshuffle ki wafam yauna party ki maroi ba wafam kaya khanaraba matungda nahanung thin Chief Minister N Biren amadi BJP ki National Vice President BJ Panda ga loinana charter flight amada Imphal thorakhibani. Cabinet Minister khara lawthoklaga MLA khara nauna wasak lawna ba thabak paikhalakpada BJP ki Cabinet Minister mari marakta yaningdaba wafam phongdok narakpada natana government asigi major partner oiriba NPP ki Minister mari nasu yaningdaba amadi pendaba wafam kaya phongdok nabaga loinana chawna unkhanaba lakpadagi ngarang wasak lawbagi thorom pangthokani haina torambadu ngamkhidabani hairi. Maraksida press na phangba pawgili khulabagi matungina Manipur Legislative Assembly gi Speaker Wariba Y Khemchanda Chief Minister na Minister Pham offer tawbada law haiba yakhidre hairi. Chief Minister N Biren amadi BJP gi National Vice President BJ Panda nahan Imphal da thunglabaga ministry ri safal tawnabagi thabak paikhalakba horakpadagi BJP gi legislature singi marakta kem tawduna laiba yawnaribani. BJP ki Cabinet Minister Singi marakta masana yadana namduna Minister Phamdagi resign tawhonaba honaraklabadi madugi mayokta Cabinet Minister mari makpunna MLA Phamdagi resign tawnaba aroiba phirep lawrokpa yai haina thajaba yaba paw amana hairi. Chief Minister N Biren thadana BJP ki Cabinet Minister mari adudi Works, Power, RD, Common and Industries amadi IPR Minister T.I. Biswajit, Education Minister T.I. Radhesham, Agriculture Minister B. Hankhalian amadi Social Welfare Minister Nepsa Kigyani. Amarom the Chief Minister N Biren na lusing basungsinaba party singna siyamba lengak ta yauduna Cabinet Minister oiriba NPP gi MLA mari gi marakta ani dilairadana ama hekta lawthorokpada mari magpuna topagi hana lawkhibu warep amuk hanna chesinkhre hairi. Haujik leiriba Chief Minister N Biren lengak asida yauriba NPP gi Cabinet Minister mari asidagi ani majorly safal tawbada lawthokpagi wafam lakpadagi ngarang nungthin party sigi legislature party gi bifamadu pangthokhibani haiba wafam pawgili khulamana phongdoroli. Pawgili khulasin hai ngarang nungthin pangthokhiba NPP gi MLA mari gi mifamaduna lengak asida yauriba Cabinet Minister mari gi manungda ama natraga ani orebasu hek lawthorokpada MLA mari makpunna lengak asida gi tokpa haiba hanadagi lawduna lakpa phirep amuka hena sesiranba haina warep lawkhi. NPP gi MLA marina Chief Minister N Biren lengak tagi karigi tokhiba lengak tagi toklaba matung Congress ka chatminaduna SPF nauna sembada yaururaga amuk Chief Minister N Biren lengak ka halakpagi maram loina leiba ngaktani haina pawgili khulasina phongdoroli. Hojik NPP gi Cabinet Minister mari leiriba sidagi ama natraga ani lopthokpada chungsinaba lengak asidagi pulop tokpa haina lawriba warep asi maram chaba warepni amadi tangai phadaba phibamda lawba warepni hairi. Lengak tagi pulap tokpa haina lawriba warep asi chungsinaba lengak asi semba matamda NPP na lawkhiba thaudang amadi lengak sidagi NPP gi MLA mari na tokluraga amu hanjilaknaba BJP gi Central Leader sing wari sanaduna thajaba thamkhiba sing aduga yamna mari leinai haibo wafam pawgili khulasina makhatana phongdoroli. Ngarang ayuk angan bapawda BJP gi Minister ahum amadi NPP gi Minister ani lawthoklaga makhoi gi mahutta BJP gi MLA ahum amadi Congress tagi MLA oiba toklaga BJP da changlakpa ex MLA ani wasak lawgani haina thaurang tawri haina tongan tongan pawgili khunsingda phongdok nakhibani. MLA ahum amadi ex MLA ani wasak lawnaba thaurang torupgi sarok ama oina BJP gi Minister singi maraktagi B Hankhalian Nemsa Kigyen amadi T.I. Radhesham amadi NPP gi Minister singi marakta L Jayant Kumar amasung letpaw hawki Minister Phamdagi drop tawgani haina sung ngangnakibani. Panbay abadi Manipur Legislative Assembly gi apunba seat masing humpugi manga thokpagi ama haibadi tarani thoidagi hena minister oiba yadabana maram oiduna minister manga hana lawtholaga nauna minister manga hapnaba thorang tokhibani. Saireksida Congress ki MLA oirambadagi resign tawraka handakta BJP da yaurakpa ex MLA ani minister oina wasak lawba yaroi haina BJP manungda ungkhatnaba phibam ama lakhi hairabasu ngarang numidang athengbada Congress tagi changlakpa ex MLA Olukhoi amasung O Henry minister oina wasak lawgani haina kanna ngangna rakhibaga loinana madugi thorang phawwa tawkhi. Atopa pawgili khulamanadi Congress tagi changlakpa sing yaroi hairibanina BJP gi MLA singi maraktagi Lamsang Assembly Constituency gi MLA S Rajen amadi Yaskun Assembly Constituency dagi Saitabratabu minister oina wasak lawnaba thorang tawi haina phongdoknarli.
राज भवन की ओइनदी ngarang nungthin pung ahum makhai da minister sing wasak launa ba seat sing thaduna thamkiba ka loinana government gi maikei tigi chap chap wafam ama laktabana thorang tawrabasu minister oina wasak lawgadaba singi thagadaba seat sing thaba ngamdana leiki hairi thengna phangbu pawgi likhul amagi matungina covid-19 positive oibadagi layeng duna leirakhiba railways minister of state suresh angadi ngasi delhi gi aims ta khangaudana leikidabana maram oiduna minister sing wasak lawbugi thorum tokhibani hairi aduga topa pawamana sehi manga gi angang ama yauna ani lekhidre pung kunmari da covid-19 positive mawdra taru hengalaki sani ga kunma thoi discharge tawki Sis a hospital and research institute langol da ngarang masagi sehi manga khakta ngari ba anga ama yauna covid-19 positive oiba mi ani lekhidaba ga loinana state asida covid-19 ga mari leinana lekhidaba mi gi masing punna humphuni thoi shukre lekhidaba singa dudi kangpokpi district ki taphou kuki dagi pawboi thang songloi sehi na manga apokbagi ming Paugomang Songloi amasung Imphal West District ki manung chana leiba singjamai chinga makhadagi sanasam jati sor sahina yankhai humdoi ni presna phangba pauna hai pawboi thang songloi tha sigi kunma thoida laihokan na horakpadagi sija hospital da pukhalaki bani mahakbu hospital sida rapid antigen test tawbuda negative lakhi adubu singnabadagi RT-PCR test tawbuda positive lakpadagi ICU da thamduna layeng lakhibani mahangarang numidang waram hospital sida leikhidabani amaromda jati sorna ngarang ayuk pung 12 makhai rom tabada OPD da layeng balakhibani mahaki haksang da oxygen ki chang yamna nembadagi mahakpu emergency da pusinduna rapid antigen test tawada covid-19 positive oiki mahakpu covid-19 gi section thorang pung balakhutuna emergency wata pusilaga laikan naringai da ngarang numidang waram cardiac arrest tawduna lekhidabani hairi marak sida ngarang numidang waram pung manga phawbuda covid-19 gi anoba confirm case mawdra taru hengalakpaga loinana state asigi apunba confirm case masing lising mapan ga chahum humdra taru shukre panba yabadi tangkunma thoi gi numidang waram pung manga dagi ngarang numidang pung manga phawbuda record oina confirm case sani ga humdra hengalakibani covid-19 command control room gi pauna hai hokhiba pung kunmari da rims ki VRDL da kuntaruk christian hospital da ama Sis hospital da ama Rajmedi city da taret Thawal da ama Chandel da ahum Bhavina diagnostics da taramathoi Jiribam da ahum Kangpokpi da tarahumdoi Surachandpur da ahum Imphal East RAT da Nipan Kaksing da Nipan Advanced hospital da mari Senapati da ama amasung Sis hospital da taruk punna mioi mawdra taru covid-19 positive oire haina confirm tawraki mi mawdra taruk adugi manungda humdra taret masigi manungda nupa nifumari amasung nupi kunthom doina general population gini aduga taramapanna CAPF personnel singni general population gi mi humda taret adu Imphal West ki kunmari Imphal East ki taramapan Kaksing gi tara Senapati gi ama Thawal gi tara ni thoi Bisnupur gi ama Kangpokpi gi ama Surachandpur gi mari Tamenglong gi ama Chandel gi ama amasung Jiribam gi ahumni makhoi gi manung de Imphal West ki manga Senapati gi ama Thawal gi ama Chandel gi ama amasung Surachandpur gi ani punna mioi tara di mapal gi state singdagi halakpa singni aduga atai humputare na travel history amata leitaba singni haina pawasina hai nauna positive oireba sing covid care center da thamna ba thabak lokhat pagaloina na containment contact tracing na singba medical gi tangai phadaba section thorang sing chu lokhale hai haukiba pung kunmari da CAPF personnel dagi kunthani thoi rims ki covid care facility dagi manga covid care center UNACO dagi maudrani pan covid care center Thawal dagi yangkhai ma thoi TK Ukhrul dagi ahum covid care center JNB Chandel dagi mari covid care center Lamding Thawal dagi kunmari amasung covid care center Kangpokpi dagi ahum punna mioi sani ga kunma thoi discharge tawki makhoi RT-PCR test tawbuda covid-19 free oirpadagi discharge tawrkhibani makhoi tharga ngarang numidang warang pung manga phawbuda discharge tawkhiba migi masing punna lising teret ka chama sung nipan shukre discharge tawbugi changcha da 19.9 ama oiri ngarang numidang warang pung manga phawbuda leikhiba apunba active case masingna lising ani ga chani sungna tarukni hairi state asigi apunba positive case lising mapan ga chahum humdra taruki manungda lising taret ka chahum nifum doina general population gini aduga lising ani ga sukna kunthahum doina central security personnel singni discharge tawkhraba lising taret ka chama ga sukna nipan gi manungda lising manga ga chamri tarama thoina general population gini aduga lising amaga chatruk mawdra taret na central security force personnel singni active case lising ani ga chani sunga taruk ki manungda lising amaga chani pan humdra humdoina general population gini aduga chahumga kunthra humdoina central security personnel singni hairi arobada public news reader gi video bu yengbiri bu khuding mapo thakjeri